ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯅꯨꯄꯥꯗꯨꯅ ꯀꯩꯅꯣ ꯌꯦꯟꯒꯤ ꯀꯔꯤ ꯑꯣꯏꯕꯣ ꯑꯗꯨꯏꯗꯣ ꯆꯤꯀꯟ ꯀꯠꯂꯦꯠ ꯍꯧꯅꯦꯅ ꯇꯧꯔꯤ ꯃꯥꯒꯤꯁꯦ ꯁꯦꯝ ꯁꯥꯕꯗꯤ ꯍꯧꯈ꯭रे ꯑꯗꯣ ꯎꯠꯆꯔꯛꯀꯦ ꯀꯩ ꯀꯩꯅꯣ ꯃꯥꯒꯤ ꯃꯊꯦꯜ ꯃꯌꯥꯝꯁꯦ ꯑꯗꯨꯒ ꯌꯦꯟꯒ ꯃꯥꯒꯤꯁꯤ ꯂꯩꯔꯦ ꯌꯦꯟ ꯈꯔ ꯍꯥꯞꯄꯦ ꯇꯤꯜꯍꯧ ꯆꯤꯡꯖꯝ ꯃꯆꯥ ꯃꯆꯥ ꯁꯣꯏꯗꯠꯂꯦ ꯒꯖꯔꯁꯦ ꯃꯆꯥ ꯃꯆꯥ ꯁꯣꯏꯗꯠꯂꯦ sini kayo no? Kano napakpi. Napakpi yung no bro? Chicken cutlet sa? Napakpi na hape. Kano coriander do. After napakpi. Oh, nang na tao sen ba niya sina? Oh, patigom hapa siya do mana napakpi hapsan le. Sino kayo no? Kobi. Sino kobi kaya masi soya hapsan le. Sino kayo no kang de? Ginger garlic paste. Oh, sino ginger garlic paste ni. Ada alu ani kakatauri mai sini. Ada ai hujik hau mana hau ho kan dong jara kamai hau dori ko long phai do ai mong ga di u de yam phajare hau dong ma le hau hau ta ba ha bread crumbs kakchen ka ram bread crumbs ra oh masi bread crumbs so hap kani ado masi nga sai kakchen ka di ka ma ne ado man long thok ke kakchen ko horen hau ho kan da i hap jara ge mai nang mamu na hau doi sibu saning ro akhoi dum kat le le kai sida yermani ga le o yerum je mai thu gai doi ne ba yermani do yaisen na thu gai de ya da bra do o yerum je mai yai da thu gai ga do ne ba okay are be semba sa ba almost loire da ko ari ka do semba sa ba nang chocolate sa thok thok loi na pero hay que saber matin pero somda okhaya ne bahana dwai na ha ma ji hau bo hau kan da yum u du che ha cha de mo sa phate lôi vào thằng quả hai macha xôm đây đấy macha sẽ tập tay tha cái gì mà xin người ngọc sống ngọc thế hai macha Muro ke sima ki ma. kai no hop cái gì nó macha macha con em so rồi này chứ thà mà chỉ mà sọc rồi thắc con lép tìm xa một tí hơi đi cả đôi xe mấy anh căng chân là bao nhiêu mà hắn đang con nà rồi mà sẽ có gì không mà sắc phải xa đi vậy nà rồi đấy ama sẽ phải theo là bông theo là lấy ama sẽ sụp chân lệ xuống macha ai macha ma se tha ama khara hel ma le kwa tha ma ga numit kani sure 5-6 days kum surba Mitara. tha ma ga numit tarani sura ka dore ai gi sa barfing toast ai gi macha tom se Dia tu bera tu bera tu. Dia tu bera kan. Tadi mana? hamburger ngam ne thau 那你都想去找我这个买了第一份的。 ประมาณที่ได้เทปเลยมาต้อง oi ai iglak mo si Mari kapip kayo no khong ni slow 각도 야들이 해 마사지 각도 야들이 맞자 맞자 마사지 직 탁벌로 해 너 각도 야들이 마사지 탁벌이 로 해 mas manang ahang yu training nang yu body kin
ꯑꯩꯒꯤ ꯃꯆꯥ ꯊꯥ ꯑꯃꯒ ꯅꯨꯃꯤꯠ 10ꯅꯤ ꯁꯨꯔꯦꯕ ꯀꯣ ꯃꯆꯥꯁꯦ ꯀꯣ ꯈꯣꯡꯒꯁꯦ ꯑꯃꯨꯛ ꯈꯣꯡꯒꯁꯦ ꯑꯃꯨꯛ ꯃꯈꯣꯡ ꯃꯆꯥ ꯗꯗꯥ ꯔꯤꯀꯥꯔꯗꯣꯅ ꯑꯩꯈꯣꯏꯒꯤ ꯅꯍꯥꯟ ꯄꯣꯛꯄ ꯅꯨꯃꯤꯠ 10ꯅꯤ ꯁꯨꯔꯦꯕ ꯑꯗꯨ ꯇꯥꯔꯗꯤ ꯁꯦ ꯔꯤꯀꯥꯔꯗꯣꯅ ꯅꯍꯥꯟ ꯄꯣꯛꯄ ꯅꯨꯃꯤꯠꯇ ꯄꯝꯕꯗꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯄꯝꯕꯒ ꯀꯌꯥꯝ ꯈꯦꯠꯅꯒꯦ ꯌꯦꯡꯁꯤ ꯁꯦꯟ ꯑꯦꯁ ꯐꯖꯕ ꯃꯁꯛꯀ ꯎꯅꯩꯀꯣ ꯃꯃꯤ ꯃꯥꯟꯗ ꯁꯦ ꯁꯤ ꯅꯪ ꯑꯝꯇ ꯄꯝꯕ ꯀꯌꯥꯝ ꯆꯥꯎ ꯈꯦꯠꯅꯒꯦ 너희는 만나 또 보고 들어있다. 거기 재밌어 뭐. 소리 가도나 뽀뽀 눈밑에 뻔거두가 뽀얀 그러니까 걔네 사이즈 엄들 리에뽀 아이씨 와 따니 고 따니. 따니 뭐 이거 아이스 맞자 누가이브로 누아이트레바 누가이트레바 Nana, makukulay tayo. 와 빰벅지 루말레면 뜸닝가 봐 뭐마 하 아무튼 뜸닝가 봐 마사지 봐 하 맞자 Ricardo. 맞자 난 뜸닝가 봐 난 뜸닝가 봐 뭐가 ꯁꯤ ꯃꯆꯥꯁꯦ ꯅꯍꯥꯟ ꯃꯔꯩꯁꯦ ꯉꯧꯋꯦꯅ ꯑꯩꯈꯣꯏꯗꯤ ꯅꯥꯔꯕꯣꯏ ꯅꯤꯡꯗꯅ ꯇꯧꯔꯦ ꯑꯗꯨꯒ ꯁꯪꯒꯣꯝ ꯊꯛꯃꯟꯗꯅ ꯃꯔꯩꯁꯦ ꯁꯪꯒꯣꯝ ꯄꯛꯁꯜꯂꯒ ꯉꯧꯁꯟꯕ ꯑꯣꯏ ꯂꯩꯔꯝꯃꯦ ꯃꯔꯩ ꯅꯥꯔꯕꯣꯏ ꯅꯤꯡꯉꯨꯔꯝꯃꯦ ꯑꯗꯨ ꯀꯣ ꯃꯆꯥ ꯆꯥꯅꯤꯡꯕ꯭ꯔꯣ ꯁꯦ Baba, mana kau bisa tiba je lah mana tak? ꯁꯪꯒꯣꯝ ꯂꯥꯝꯃꯒ Kau melama. ꯁꯦ ꯍꯧꯖꯤꯛ ꯔꯦꯗꯤ ꯑꯣꯏꯈ꯭ꯔꯦ As, wah. Ako siya. Saragin. ꯇꯧꯔꯣ ꯍꯧꯈꯤꯗꯣꯔꯦ ꯃꯥꯅ ꯍꯧꯕꯗꯣ ꯑꯩ ꯃꯊꯪ ꯁꯨꯝ ꯅꯝꯖꯔꯛꯑꯒꯦ ꯇꯥ ꯁꯦ ꯑꯂꯨ ꯑꯅꯤꯃꯨꯛ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯨꯒ ꯀꯥꯝꯊꯣꯛꯑꯅꯤ ꯁꯤ ꯍꯧꯖꯤꯛꯁꯤꯗ ꯈꯥꯏꯗꯠꯂꯒ ꯑꯂꯨꯁꯦ ꯃꯌꯥꯏꯁꯦ ꯀꯩꯅꯣꯝ ꯇꯧꯋꯦ ꯂꯩꯅꯥ ꯅꯥꯔꯦ ꯑꯁꯤ ꯀꯣꯜ ꯊꯣꯛꯈ꯭ꯔꯣ ꯑꯂꯨꯁꯦ ꯍꯥꯟꯅ ꯀꯥꯝꯊꯣꯛꯑꯅꯤ ꯁꯣꯝꯗꯅ ꯅꯪꯒꯤ ꯑꯁꯤꯒꯤ ꯑꯂꯨ ꯀꯥꯝꯖꯤꯟꯕꯁꯦ ꯑꯂꯨꯁꯦ ꯀꯥꯝꯖꯤꯟꯈ꯭ꯔꯦ ꯁꯣꯝꯗ ꯑꯗꯣ ꯍꯧꯖꯤꯛꯁꯤꯗꯅ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯅꯤ ꯌꯦꯟꯗꯣ ꯀꯕꯛ ꯉꯧꯊꯣꯛꯀꯅꯤ ꯃꯩꯁꯦ ꯌꯦꯟꯁꯦ ꯃꯥꯁꯦ ꯍꯥꯟꯅ ꯊꯥꯎꯗ ꯗꯥꯏꯔꯦꯛ ꯉꯧꯈ꯭ꯔꯦ ꯊꯥꯎꯗ ꯗꯥꯏꯔꯦꯛ ꯌꯦꯟꯁꯦ ꯇꯥꯎꯕꯒꯤ ꯇꯥꯏꯞꯇ ꯌꯦꯟꯁꯦ ꯍꯥꯞꯆꯟꯕ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯍꯥꯞꯄꯦꯅ ꯑꯗꯨꯒ ꯖꯤꯟꯖꯔ ꯒꯥꯔꯂꯤꯛ ꯄꯦꯁ ꯍꯥꯞꯆꯤꯟꯈꯤꯗꯣꯔꯦ ꯖꯤꯟꯖꯔ ꯒꯥꯔꯂꯤꯛ ꯄꯦꯁ ꯍꯥꯞꯆꯜꯂꯦ ꯑꯁꯣꯝꯗ ꯄ꯭ꯔꯦꯁꯔ ꯀꯨꯀꯔꯁꯦ ꯀꯟ ꯀꯥꯝꯃꯤ ꯖꯤꯟꯖꯔ ꯒꯥꯔꯂꯤꯛ ꯄꯦꯁ ꯍꯥꯞꯆꯜꯂꯦ ꯍꯧꯖꯤꯛ ꯑꯗꯨꯗꯒꯤ ꯑꯗꯨꯅ ꯀꯩꯅꯣ ꯖꯤꯔꯥ ꯈꯔ ꯍꯥꯞꯆꯜꯂꯦ ꯃꯥꯏꯁꯦ ꯑꯁꯤ ꯄ꯭ꯔꯦꯁꯔ ꯀꯨꯀꯔꯁꯦ ꯃꯨꯊꯠ ꯇꯧꯕ ꯊꯨꯝ ꯍꯥꯞꯆꯜꯂꯦ ꯑꯗꯒꯤ ꯁꯤꯅ ꯄꯥꯟꯆ ꯐꯨꯔꯟ ꯒ꯭ꯔꯥꯏꯟ ꯇꯧꯕꯅꯦ ꯑꯗꯨ ꯍꯥꯞꯆꯜꯂꯦ ꯃꯥꯏꯁꯦ ꯍꯥꯏꯐꯦꯠ ꯉꯧꯔꯤꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯉꯧꯒꯤꯔꯣ ꯃꯣꯁꯦ
ꯉꯥ ꯉꯧꯗꯣꯏꯕ ꯄꯨꯔꯥ ꯃꯨꯟꯕ ꯉꯧꯗꯣꯏꯔꯕ ꯃꯨꯟꯗꯁꯨ ꯌꯥꯅꯤ ꯈꯔ ꯇꯥꯁꯜꯂꯛꯄ ꯀꯥꯟꯗ ꯃꯦꯔꯤꯅꯦꯠ ꯇꯧꯕꯩ ꯇꯥꯏꯞꯅꯦ ꯃꯦꯔꯤꯅꯦꯠ ꯇꯧꯕ ꯃꯥꯒꯤ ꯍꯥꯏꯐꯦꯠ ꯉꯥꯏꯍꯥꯛ ꯉꯧꯈꯤꯅꯦꯁꯦ ꯉꯧꯍꯜꯂꯒ ꯍꯣꯔꯦꯟ ꯂꯣꯏꯔꯝꯗꯥꯏꯗ ꯌꯦꯡꯉꯁꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯗꯣ ꯑꯗꯨꯒꯤ ꯁꯔꯥꯎꯟꯗꯤꯡꯁꯤꯁꯨ ꯍꯥꯏꯐꯦꯠ ꯎꯠꯂꯛꯀꯦ ꯍꯧꯖꯤꯛꯁꯦ ꯁꯥꯗꯤ ꯌꯥꯝ ꯁꯥꯏ ꯑꯗꯨꯒ ꯐꯗꯤ ꯌꯥꯝ ꯐꯖꯩꯌꯦ ꯃꯐꯝꯁꯦ ꯍꯧꯖꯤꯛꯀꯣ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯕꯒꯤ ꯁ꯭ꯀꯥꯏꯁꯦ ꯐꯖꯅ ꯀ꯭ꯂꯤꯌꯥꯔ ꯑꯣꯏ ꯎꯗ꯭ꯔꯦ ꯑꯩ ꯑꯁꯣꯝ ꯑꯣꯟꯊꯣꯛ ꯑꯣꯏꯅ ꯎꯠꯂꯛꯑꯒꯦ ꯂꯩꯔꯤꯕ ꯁꯔꯥꯎꯟꯗꯤꯡꯁꯦ ꯆꯤꯡ ꯉꯥꯛꯇꯅꯦ ꯑꯩꯈꯣꯏ ꯂꯩꯔꯤꯁꯦ ꯈ꯭ꯋꯥꯏ ꯃꯇꯣꯟꯗꯅꯦ ꯁꯨꯃꯥꯏꯅ ꯂꯩꯕꯀꯣ ꯑꯩ ꯍꯤꯡꯒꯣꯜꯒꯗꯤ ꯂꯣꯏꯔꯕꯣꯅꯤꯗ ꯅꯣꯡꯅ ꯑꯝꯇꯣꯏꯕ ꯁꯔꯅꯥ ꯁꯥꯈ꯭ꯔꯦ ꯂꯦꯞꯇꯕꯤꯗ ꯅꯣꯡ ꯀ꯭ꯋꯥꯛ ꯀꯟꯅ ꯈꯣꯡꯉꯦ ꯁꯣꯝꯗ ꯃꯄꯥꯟꯗꯗꯤ ꯌꯥꯝ ꯏꯪꯉꯦ ꯑꯗꯣ ꯃꯅꯨꯡ ꯆꯪꯉꯀꯥꯟꯗ ꯑꯩꯈꯣꯏ ꯀꯥꯁꯦ ꯌꯥꯝ ꯁꯥꯕ ꯍꯥꯏꯇꯥꯔꯦ ꯈ꯭ꯋꯥꯏ ꯃꯊꯛ ꯑꯣꯏꯕꯒꯤꯀꯣ ꯃꯅꯤꯜ ꯃꯌꯥꯝ ꯐꯨꯊꯔꯛꯄ ꯁꯥꯏ ꯑꯗꯨꯅ ꯃꯌꯥꯝꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏ ꯂꯦꯞ ꯂꯩꯔꯦ ꯑꯩꯈꯣꯏ ꯔꯤꯀꯥꯔꯗꯣꯁꯤꯗ ꯂꯦꯞꯄ ꯂꯩꯔꯦ ꯁꯥꯗꯅ ꯃꯃꯥꯁꯨ ꯁꯣꯝꯗ ꯂꯦꯞꯄ ꯂꯩꯔꯦ ꯍꯥꯏ ꯂꯩꯔꯦ ꯇꯥ ATM ꯄꯩꯁꯥ ꯌꯥꯎ ꯃꯥꯜꯂꯦ ꯈꯪꯕ꯭ꯔꯣ ꯇꯧꯁꯤ ꯑꯩ ꯆꯠꯂꯨꯁꯤꯔꯣ ꯀꯩꯕ ꯍꯥ ꯀꯩ ꯍꯥꯏꯕꯅꯣ ꯑꯩ ꯆꯠꯂꯨꯅꯦ ꯀꯥꯏꯗꯅꯣ ꯆꯠꯅꯤꯡꯉꯤꯕ ATM ꯄꯩꯁꯥ ꯂꯧꯊꯣꯛꯂꯣ ꯑꯩꯈꯣই ꯔꯤꯀꯥꯔꯗꯣꯁꯤ ꯌꯦꯡꯉꯣꯗ ꯃꯥꯏ ꯃꯃꯤꯠꯀꯤ ꯁꯤ ꯃꯈꯥꯁꯦ ꯀꯨꯁꯜꯂꯦ ꯃꯌꯥꯝ ꯀꯪꯁꯜꯂꯦꯕ ꯌꯥꯝꯅ ꯆꯥꯁꯦ ꯃꯌꯥꯝ ꯀꯪꯇ꯭ꯔꯤꯛ ꯀꯪꯉꯝꯅꯦ ꯃꯥꯁꯦ ꯍꯟꯗꯛ ꯅꯥꯔꯨꯕꯗꯒꯤ ꯆꯥꯕ ꯊꯛꯄ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯑꯝꯇ ꯆꯥꯗ꯭ꯔꯦ ꯑꯩ ꯍꯥꯏꯔꯒꯦ ꯅꯥꯔꯨꯕꯗꯒꯤ ꯆꯥꯕ ꯊꯛꯄ ꯀꯩꯅꯣ ꯇꯧꯗꯕꯒꯤ ꯑꯗꯒꯤ ꯕꯦꯕꯤꯗꯨ ꯁꯦꯠꯂꯣꯏꯒ ꯂꯩꯕꯗꯒꯤꯕ ꯑꯩ ꯑꯁꯣꯝ ꯇꯨꯝꯃꯤꯁꯦ ꯃꯥꯁꯦ ꯃꯌꯥꯡꯒ ꯈꯔ ꯀꯪꯁꯜꯂꯦ ꯍꯟꯗꯛꯇꯤ ꯑꯗꯣ ꯈꯔ ꯊꯥꯛꯇ ꯌꯥꯔꯣꯏ ꯃꯥ ꯍꯧꯖꯤꯛ ꯅꯥꯕꯕꯨꯗꯤ ꯈꯤꯇꯪ ꯐꯔꯦ ꯑꯗꯣ ꯑꯃꯨꯛ ꯊꯥꯛꯑꯒ ꯑꯃꯨꯛ ꯅꯣꯏꯈꯠꯍꯜꯂꯛꯑꯒꯦ ꯁꯣꯝꯗ ꯃꯥꯒꯤ ꯀꯩꯅꯣꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯌꯦꯡꯉꯨꯔꯁꯤ ꯃꯩ ꯂꯥꯛꯑꯦ ꯉꯁꯥꯏ ꯃꯩ ꯃꯨꯠꯇꯅ ꯕꯤꯕꯨꯂꯥ ꯁꯨꯔꯝꯃꯝ ꯑꯁ ꯃꯩ ꯂꯥꯛꯑꯦ ꯃꯥꯏꯁꯦ mong tare oh ye ngawi mai se flame se low flame da thama ngawba aduga mai se kaba ngawba itare mai ko bi jam sawe ko bi ngata ngare ngawbu lo sele hozik mai se adu kai rosemary mana amani hasun ngai mana kaya wing out gitu loh oh no ini mai itu grinder tak nomor kasih untuk rokok main tak kaya sudah luar ini ini do ngau lo tak kaya luar je kan hujungnya mau thau tang hari sudah mai je vegetable saya kaki batu si miam je mau tahu tu ngau tu ni terus tu xin lỗi sai cái nào đó mình lấy gì mai gì siêu gì ngô bự đấy xí gì cả sai cái yên grind to cái yên đó cả mix to cái này nó ra mix to chả lấy còn cái sao phút khi mà alu đó số cái nó tàu thuê tắc khai này là cái đó alu chỉ chút hấp dẫn rồi nè ꯁꯤ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯏꯁꯦ ꯃꯇꯨꯝ ꯇꯥꯔꯅꯤ ꯑꯩꯈꯣꯏꯒꯤ ꯑꯂꯨ ꯆꯣꯞ ꯍꯧꯕꯩ ꯇꯥꯏꯞꯅꯤꯅꯦ ꯑꯗꯩ ꯌꯦꯟ ꯍꯥꯞꯆꯟꯕꯩ ꯋꯥꯅꯤ ꯑꯂꯨꯁꯤꯗ ꯁꯤꯁꯤꯅ ꯁꯤꯗ ꯕ꯭ꯔꯦꯗ ꯀ꯭ꯔꯝ ꯆꯪꯉꯅꯤ ꯃꯥꯏ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯌꯥꯝꯁꯦ ꯃꯇꯨꯝ ꯇꯥꯗꯣꯏꯅꯦꯕ ꯑꯂꯨ ꯇꯤꯛꯀꯥ ꯍꯧꯕ ꯇꯤꯛꯀꯥꯗꯣ ꯀ꯭ꯔꯤꯌꯦꯁꯟꯅꯦꯕ ꯁꯤ ꯁꯣꯝꯗ ꯃꯆꯥꯁꯦ ꯃꯊꯟꯗ ꯃꯅꯨꯡꯁꯤ ꯇꯩꯖ
맞자. 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 예뻐 예뻐. 넌 ngoài này hiệp có. mai sẽ matum ta bên lối đấy, rồi cái yerum nó sai thu cái yerum rồi lúp sel đấy, bread crumbs juga sebenarnya saya kan harusnya lúp sel laga, kata sel lah ni, si pakai si sikat kita. Siapa lagi deh, betul mama. Mama ini aku tuh na bread crumb Yerum pie or dito. Yung apa? Saya kan memang ando siap lor deh, matak ta bread crumbs hapsal le, jadi almost lor deh. Aduga sudah tahu lor hap naba. Tissue paper hapsal le hana thong miam dong ren sudah subsung gina ko tahu bagi. Aduga somda khang sa le, tahu hai ni, aduga tahu boh rani. Tahu sare, tahu boh re. Sila kan jempol kan tamu nak kan jempol kan jempol. Zik side apa sih mulai? Ada zik side je som je kontrol ni, ada som kontrol tahun. Bola hawu pun benda dah. Nada. Selain itu juga ada yang je tahu bila ni, tahu bulu juga satu ni. Sini ni, ayo orang luar kan tak ucar lagi, maka tahu tu. Si tahu orang jempol gizo jempol juga satu. Mayam loire hoba loire somda sida puthoga silaire ado charaga kamai toke test toraga hairage Test. sei khoi sei test tok tharage Oh, bị gió rồi đây rồi. ahu mi yaudini ahu mi sai le chang jalo kai no se obram di nge mayam khoi bungi cutlet che chicken cutlet. Hảo đấy. Hả? Nhìn gì máu giúp phăng nghe, alu gì máu giúp phăng nghe. Hầu như ngọt. Rồi ngọt. Hả? Xí hỏi nha. Mình mặc cả. Tan ra cái gì? Hầu ra cái tụm trai tụi bì bì. Process thì làm sang. Chỉ là cái nấu phát triển hạt đi. Tay Này khối đó. À tụi thằng hấp hầu rồi mình nhớ. Hảo đấy. Hầu ấy, rất hầu. Sao vậy em? Gì? Alu nè, yen nè, maroi mapang mayam tu nè, manu lên sang. Koi mua je hotel management, tao quảng anh này mà je hotel management lùi ra cái, dịch sẽ tháp phẳng được nó lấy quảng anh nữa. Mà nào dịch tháp phẳng được quảng anh nữa, hotel management lùi ra cái, tháp bibi mình bây giờ cái gì bibi bây giờ đi, mà dịch hotel management lùi ra cái, yum da kan ho na ni ma. Đồ bùi ẩm hào đấy. Khai được hảo đấy. Ngang mềm mà khai là hào đấy hay gì? Có thùng hào đấy hay. Xa cái thằng có hào bên kia. Nó sâu rồi. Nó đi sâu của mình thôi sao? Mày em hào đấy mà xí try tàu bio xí snacks ấy. Mà tạm sẽ lôi xin ra cái. Mà xí cái gì? Somda ini pijo
ꯁꯣꯝꯗ ꯑꯉꯥꯡ ꯄꯝꯃꯒ ꯃꯥ ꯆꯥꯔꯤ ꯃꯥꯁꯨ ꯁꯣꯝꯗ ꯍꯥꯏꯇꯥꯔꯁꯨ ꯃꯥꯁꯦ ꯃꯁꯛ ꯃꯅꯥꯎ ꯕꯨꯋꯥ ꯐꯥꯔꯛꯏ ꯅꯨꯄꯤꯁꯦ ꯕꯤꯕꯨꯂꯥ ꯆꯨꯔꯦꯕ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯑꯇꯣꯞꯄꯗ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯁꯤ ꯑꯩꯈꯣꯏ ꯔꯤꯀꯥꯔꯗꯣꯁꯨ ꯃꯁꯥ ꯉꯝꯗꯗꯅ ꯅꯍꯥꯟꯈꯩꯗꯤ ꯚꯤꯗꯤꯑꯣ ꯀꯩꯅꯣ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯃꯥ ꯍꯧꯖꯤꯛꯇꯤ ꯐꯔꯛꯑꯕꯅꯦ ꯑꯗꯣ ꯆꯥꯕꯁꯤ ꯏꯆꯥ ꯆꯥꯗ꯭ꯔꯤ ꯃꯃꯤꯠ ꯃꯅꯥꯒꯁꯨ ꯈꯤꯇꯪ ꯂꯣꯏ ꯀꯨꯠꯁꯜꯂꯕꯅꯦ ꯃꯥ ꯐꯅꯕ ꯑꯃꯨꯛ ꯆꯥꯕ ꯑꯃꯨꯛ ꯍꯧꯔꯛꯑꯒꯦ ꯍꯣꯏ ꯑꯗꯣ ꯃꯊꯪ ꯊꯣꯡꯕ ꯆꯥꯕꯗ ꯑꯃꯨꯛ ꯍꯥꯞꯆꯔꯛꯑꯒꯦ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤꯒꯤꯗꯤ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯚꯤꯗꯤꯑꯣꯁꯤꯕꯨ ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ ꯇꯧꯈ꯭ꯔꯣ Bye. Bye. ꯕꯥꯏ Luciano, bye bye. ꯃꯆꯥ ꯕꯥꯏ ꯕꯥꯏ ꯃꯆꯥ ꯇꯨꯝꯈ꯭ꯔꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯇꯥꯡꯁꯤꯗ